हेलो, गुड मॉर्निंग मैम पुनः। हेलो हेलो मैम पुनः गुड मॉर्निंग। गुड मॉर्निंग रोजित, चा थक्नरबो? वेरी गुड मॉर्निंग। चा थक्किरबो रोजित? थगच्चरी गुड मॉर्निंग की लाइफ दा नातंग चंगिरफगी। हैंडक्राफ्ट सुरजीत गोगोई। हाय हेलो गोगोई जी, वेलकम आपको मेरे एलबी पे। आप असम से बिलोंग करते हो ना? बेक कोरिला ने आपने कब ज्वाइन किया मुझे? आप ज्वाइन करके मुझे एक कमेंट शो दीजिएगा। आप चैनल है आपका शायद, तो मैं पक्का आपको ज्वाइन करूंगी। हम पहले कभी नहीं मिला, तो मैंने आपको शायद ज्वाइन नहीं किया है। बहुत दिन हॉल। अच्छा, मैंने तो आपका नहीं देखा है नेम। ठीक है, फिर भी मैं स्क्रीनशॉट लेके रखती हूँ। आप एक बार मेरे वीडियो पे जाके एक कमेंट छोड़ दीजिए, मैं पक्का आपको रिटर्न कर दूंगी। चा खा लिया, पी लिया चा गोगोई जी? रोजिती चा था वो हम बखुंबी रहती है। रोजित काय चक्रा चा था हम बखुंबी रहती है। ꯑꯌꯨꯛꯀꯤ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧꯔꯦ, ꯑꯗꯨꯒ ꯉꯥꯛꯇꯪ ꯑꯗꯨꯝ ꯆꯪꯉꯛꯄꯅꯤ꯫ ꯍꯟꯗꯛꯁꯦ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯊꯥꯒꯠꯄ ꯉꯝꯗꯕ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯆꯪꯉꯛꯄꯅꯤ꯫ गोगोई आप है क्या? है तो कमेंट कर दो प्लीज। कल चमत्कार तो ना। तेरह दिन हॉल बंधु हुआ। सही है क्या? 13 दिन हो गया। मुझे भी असामीज थोड़ा थोड़ा समझ में आती है। आप लिख को असामीज में रिप्लाई दूंगी। 13 दिन तो नहीं हुआ शायद।
गोगो जी प्लीज एक लाइक भी कर दीजिए ना, आ ही गया है तो एक लाइक भी कर दो। मैंने आपको पूछा, आपने चाय पी लिया, आपने जवाब नहीं दिया। तुम्हार वीडियो तो कमेंट आज छोड़ा नहीं, छोड़ दो, एक कमेंट छोड़ दो, वीडियो पे जाके कमेंट छोड़ दो, फिर मेरे चैनल को सपोर्ट कर दो। आप पक्का मुझसे रिटर्न मिलेगा, चिंता मत करो। आपको याद है तो आप एक बार बता दो, हम दोनों किसकी लाइफ से ज्वाइन हुआ है। मैंने आपका नाम को ना, आईडी को ना आज पहली बार देखा है, इसलिए बोल रही हूँ। चतुर फमो हम अनार ले, सेब ले, संतरा ले। लाइक कर दिया, थैंक यू थैंक यू। लाइक किसने किया? जिसने भी किया थैंक यू। चतुर फमो फमो सिर्फ फमो पाई मुकुट पाई फमो 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 पाई सिर्फ फमो फमो नहीं फमो। हैंडक्राफ्ट लाइक डन, थैंक यू हैंडक्राफ्ट ने किया है लाइक। अच्छा, हैंडक्राफ्ट ने बोला है 2 सप्ताह दिया वीडियो कमेंट आसे साबा। ओके ओके हैंडक्राफ्ट, मैं जरूर चेक करूंगी। आपने अभी लाइक किया, थैंक यू सो मच। मैंने आपको कब से पूछा चाय पी लिया, ये इसका जवाब तो मुझे अभी तक नहीं मिला है। आज बस गया है, चाय तो पक्का पी लिया ही होगा। वो मसाला नीचे। आपको मणिपुरी समझ में आती है क्या? नहीं खोआ। अच्छा, आप असम कहाँ से बिलोंग करते हो? मैं भी असम से ही हूँ। चाय पी लीजिए, आज ज्यादा हो गया। दिघोल मतलब क्या है? मुझे दिघोल समझ में नहीं आया। मुझे ज्यादा टफ वर्ड समझ में नहीं आता है असमीज का, हल्का फुल्का समझ में आता है। दिघोल का मीनिंग क्या होता है? Ibung Lagpiri, Ibung good morning, Yaifara Bayuk Sida, Ibung Gutaram Nokchari, Ibung Sangom Taglabo। मैं भी यूट्यूब से हूँ जी। हाँ जी, थैंक यू जी, थैंक यू। फार्मर भी चैनल है, हैंडक्राफ्ट जी, फार्मर भैया भी चैनल है। आप चाहते हैं तो हम चैनल वालों को तो ज्वाइन करना पसंद होता है, तो आप बोल दीजिएगा। फार्मर बोल रहा है गोगोई कोकाजी हैंडक्राफ्ट 5 নম্বৰত দীঘল ভিডিঅ' চাবা, 5 নম্বৰত দীঘল ভিডিঅ' চাবা। ओके, इबुंग फार्मरना लाइक तौबीरे, थैंक यू इबुंग थागतचरी लाइक तौबीरपगी। इबुंग फार्मरना थकले हाय। ओके, कई चाइनो संगोम तक थागदुम लेबो नत्रा अतोपा पोस्ट चाद्रा हायबा। इबुंग अइसो हंजिकता थबक से खतंग कनो तौरे, अंगांग कई करा स्कूल थाहरे, अदुगा खतंग संगे दो हंदक से चिनमना वीडियो से हापा ngamdre, अदुगा दो ngahadang aina ayuk siga dum tharapani। Ito to pangmo ga, pangmo ya, ako di mama siguro ko. मम्मा बेगम ठीक है।
হ্যান্ডক্রাফট নতুন বর বন্ধু হওয়া हैंडक्राफ्ट आप फार्मर्स भैया के साथ आप ज्वाइन करना चाहती है तो आप बोल दीजिए मुझे, मैं आपको ब्लू देती हूँ। आपका चैनल है तो आप ज़रूर ज्वाइन करना चाहेंगे। इबुंग फार्मर्स में कई मथेल चागे इबुंग वही मथेल चाद्रे अगांग सिंगा ऐसु ngasi संगोम है इबुंग माइना इबुंगा केनोगा फिगी बिस्किट तो अदुगो चारे डाइजेस्टिव बिस्किट तो अदुगो चासले ngasi ngana चाक थोंगी ना। हैंडक्राफ्ट ना बाय हैंडक्राफ्ट इतना जल्दी बाय क्यों बैक कोई बात है। ओके ओके श्योर, मैं ज़रूर बैक करूँगी, आप चिंता मत करो, मैं ज़रूर बैक दूँगी आपको। मैंने आपको स्क्रीनशॉट लेके रखा है। चिंता मत करो, मैं आपको पक्का बैक दूँगी। फार्मर करी होना बीरी गया अयुक सिगा हैंडक्राफ्ट तुम्हार घर कट मोर घर सिलचरत आसु और हैंडक्राफ्ट काम से ओके ओके आप काम है तो आप जाइए, सुबह सुबह भी है। थैंक यू, आपने बहुत टाइम सपोर्ट किया शुरू से लेके, थैंक यू। करी मोरक जागेरो मोरक निजे मोरक जागेरो ना ट्राई तो गेरो ट्राई तो गेरा बा तो गया मोरक नहीं ट्राई तो जा रही वो। कमेंट कर दीजिए दोस्तों, लाइव पे अगर जुड़ी है तो कमेंट जरूर कीजिएगा, लाइक भी कर दीजिएगा, चाहे चुपके चुपके देखे ही सही। लो ना जो लाइक तो बिरो गोता करी जागे ना तुझी आ जागे रो एफसी से अनार से माता नुसा सारा किसी ने वो था इस हनुबो 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 जागे रो वो खाया कैसे अब हम ले जो माय गॉड मैम प्लीज कमेंट तो बिरो लाइव ते संग बिरो अगर प्लीज कमेंट तो बिरो माता मारी सनसी तासन फत्ता बनी ताई दो तासन पी पी के
Oh. Charo, charo. 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 Ma'am, comment the view on see video na like the view, comment the view. Chao. Hello. Hello, good morning, ma'am. Put them up. Ma'am, put them up. Good morning. Ma'am, kay ko na bigay. Miti leye kon minuto video ba. Chao, chao, chao. Charo. Dia lakpa yam nungaire. Dia na 3 like tawbire. Thank you ya. Dia midi dum leibane ba ko. Comment di pipiratbane ba. Dia cha thaklabo. Diagi thabak lorabo. Dia cha thaklabo. Dia comment pa bada fast tare hiti. Go. Char taro. Good morning, Dia. Good morning. Aidi Dia cha oina thakchele. Cha oina thakchelaga thabak khara taw taw na sum thare ni. Dia kari cha thaklei no. Dia cha thakri haba kari Dia. Thingi ne. Thingna thakpro Dia. Thingi ne. Angang school chat khre. Video angang school chat khraga. Kosu ngasi samdelle. Isu thingna thakpo yawida. Kari mathil thongdori barogi Dia. What's time ko kaya surage ne namko. Noi hona majam kallida. Haye hone do. O angang school leke haibo ko porikha loinaraba. Aidi porikha chatline ngasi keno lei ko ngasi computer ni adoidi hayang off lega hangchi che lore hangchi lore masang budi drawing budi porikha da padre da angang school chata base pangkom to kom tokon hay di he Dia do nang hana di han badi nang comment pa nang jam tap na su para me ba ko hadi ai hai se kano to ne ti bane
ꯅꯪꯉꯣꯟꯗ ꯍꯥꯏꯗꯤ ꯊꯥꯅꯗꯦ ꯅꯠꯇꯦꯕꯅꯦ ꯑꯗꯨꯝ ꯍꯥꯏꯕꯅꯦꯀꯣ ꯐꯤꯗꯕꯦꯛꯅꯦꯕ ꯅꯪ ꯍꯥꯟꯅ ꯇꯞꯅꯁꯨ ꯄꯥꯔꯝꯃꯤ ꯑꯗꯩ ꯂꯠꯅ ꯍꯥꯏꯗꯤ ꯇꯞ ꯇꯞꯅ ꯄꯥꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤꯅꯦ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯔꯦ ꯌꯥꯝ ꯆꯦꯟꯖꯦꯁ ꯑꯣꯏꯔꯦ ꯗꯤꯌꯥ ꯌꯣꯡꯆꯥꯛ ꯊꯣꯡꯉꯕꯣ ꯇꯥꯎꯊꯔꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯦ ꯇꯥꯅꯤ ꯑꯣ ꯇꯧꯔꯕ ꯇꯥ ꯁꯨꯁꯃꯤꯇꯥ ꯀꯩ ꯍꯥꯏꯅꯣ ꯗꯤꯌꯥ ꯅꯪꯒꯤꯁꯦ ꯇꯥ ꯁꯨꯁꯃꯤꯇꯥ ꯍꯥꯏꯁꯦ ꯁꯥꯎꯅꯨꯍꯦ ꯗꯤꯌꯥ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯤꯅꯤ ꯅꯪꯒꯤ ꯍꯥꯏꯗꯤ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯕ ꯑꯗꯨꯝ ꯍꯥꯏꯖꯔꯤꯅꯤ ꯑꯉꯥꯡꯅꯦ ꯄꯩꯈꯥ ꯀꯩꯀꯥ ꯂꯩꯕꯁꯦ ꯊꯕꯛ ꯑꯝꯇ ꯁꯨꯕ ꯉꯝꯗꯦ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨꯁꯨ ꯍꯥꯏꯗꯁꯨ ꯌꯥꯏꯗ ꯑꯗꯨꯝ ꯍꯥꯏꯖꯩꯅꯤꯗ ꯑꯩꯗꯣ ꯑꯗꯨꯃꯥꯏꯅꯅꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯤꯅ ꯈꯛ ꯐꯤꯗꯕꯦꯛ ꯄꯤ ꯇꯧꯕꯁꯦ ꯏꯁꯥꯗꯅꯦ ꯂꯧꯁꯤꯡ ꯆꯥꯎꯊꯣꯛꯄꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯐꯤꯗꯕꯦꯛ ꯄꯤꯕꯤꯕꯁꯦ ꯈꯪꯗꯕ ꯀꯩꯀꯥꯁꯨ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯗꯣꯏꯅꯣ ꯗꯤꯌꯥ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯔꯣꯜꯂꯅꯤ ꯃꯤ 5 ꯂꯩꯌꯦ ꯃꯤ 5ꯁꯦ ꯁꯨꯅꯕ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯗꯤꯌꯥ ꯗꯤꯌꯥꯅ ꯌꯣꯡꯆꯥꯛꯁꯦ ꯏꯄꯥꯝꯗ ꯌꯥꯝ ꯍꯣꯡꯉꯦ ꯍꯥꯏꯕ ꯑꯣ ꯀꯗꯥꯏꯋꯥꯏꯗꯅꯣ ꯗꯤꯌꯥ ꯏꯄꯥꯝ ꯂꯛꯁꯃꯤꯄꯨꯔ ꯀꯗꯔ ꯈꯥꯟ ꯂꯥꯛꯑꯦ ꯀꯗꯔ ꯈꯥꯟ ꯃꯩꯇꯩ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯗꯔ ꯈꯥꯟ ꯚꯦꯔꯤ ꯚꯦꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯊꯥꯒꯠꯆꯔꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤꯀꯣ ꯆꯥ ꯊꯛꯄꯤꯔꯛꯑꯕꯣ ꯆꯥ ꯊꯛꯄꯤꯔꯛꯑꯕꯣ ꯆꯔꯥ ꯋꯥꯟꯕꯤꯔꯛꯑꯕꯣ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯑꯌꯨꯛ ꯉꯟꯇꯥꯁꯦ ꯆꯥ ꯊꯛꯑꯒ ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯎꯋꯦ ꯆꯔꯥ ꯋꯥꯟꯗꯗꯤ ꯍꯩꯅꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯄꯤꯛꯏꯉꯩꯗꯒꯤ ꯆꯔꯥꯁꯦ ꯑꯗꯨꯝ ꯋꯥꯜꯂꯒ ꯂꯥꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯇꯅꯤ ꯈꯔ ꯈꯔ ꯆꯥ ꯊꯛꯏꯁꯦ ꯑꯩꯒꯤꯁꯨ ꯏꯔꯣꯝꯕꯅꯤ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯋꯥꯏꯁꯦ ꯆꯥꯅꯤꯡꯗ꯭ꯔꯦ ꯉꯔꯥꯡꯁꯨ ꯍꯋꯥꯏ ꯆꯥꯏ ꯑꯗꯣ ꯍꯋꯥꯏ ꯃꯨꯕꯤꯗꯣ ꯂꯩꯕ ꯍꯋꯥꯏ ꯃꯨꯕꯤꯗꯣ ꯏꯔꯣꯜꯂꯒꯦ ꯈꯛꯇꯪꯅꯤ ꯑꯗꯨꯃꯥꯏꯅ ꯌꯣꯡꯆꯥꯛꯀꯗꯤ ꯐꯪꯗꯦꯗ ꯀꯗꯔ ꯈꯥꯟ ꯆꯥ ꯊꯛꯄꯤꯔꯛꯑꯕꯣ ꯃꯃꯤꯡ ꯃꯃꯤꯡꯁꯨ ꯌꯥꯝ ꯐꯖꯩ ꯀꯗꯔ ꯈꯥꯟꯅ 4 ꯂꯥꯏꯛ ꯗꯟ ꯇꯧꯕꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯀꯗꯔ ꯈꯥꯟ ꯀꯗꯔ ꯈꯥꯟꯒꯤ ꯆꯦꯅꯦꯜ ꯄꯥꯏꯕꯤꯕ꯭ꯔꯣ ꯆꯦꯅꯦꯜ ꯄꯥꯏꯔꯒꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯄꯥꯏꯗ꯭ꯔꯁꯨ ꯇꯧꯕꯤꯔꯝꯃꯨ ꯄꯥꯏꯔꯒꯗꯤ ꯁꯣꯏꯗꯅ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯑꯩ ꯍꯜꯂꯛꯀꯦꯀꯣ ꯑꯗꯩꯗꯤ ꯗꯤꯌꯥ ꯑꯩꯁꯨ ꯆꯥꯛ ꯑꯣꯏꯅ ꯆꯥꯏ ꯍꯥꯏꯕꯗꯨꯅꯤ ꯗꯤꯌꯥ ꯑꯩꯗꯤ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯗꯩ ꯆꯔꯥꯁꯦ ꯈꯤꯇꯪ ꯆꯥꯍꯧꯗ꯭ꯔꯗꯤ ꯂꯩ ꯉꯝꯗꯦꯕ ꯑꯣꯏꯃꯥ ꯑꯣꯏꯃꯥ ꯀꯅꯥꯅꯣꯝ ꯂꯥꯛꯑꯦꯅꯦ ꯇꯧꯔꯛꯏ ꯌꯦꯡꯉꯨ ꯍꯥꯏ ꯃꯦꯗꯥꯝ ꯀꯥꯏꯅ ꯆꯦ ꯀꯨꯏꯔꯦ ꯅꯪꯒ ꯐꯪꯅꯗꯕꯀꯣ ꯑꯃꯨꯛꯈꯛ ꯅꯪꯒꯤ ꯑꯦꯜꯕꯤ ꯕꯠ ꯂꯥꯎ ꯇꯠꯈꯤꯕꯗꯣ ꯃꯗꯨꯒ ꯑꯩ ꯅꯪꯒ ꯑꯦꯜꯕꯤꯗ ꯁꯨꯝ ꯐꯪꯅꯗ꯭ꯔꯦꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯟꯖꯂꯤꯌꯣ ꯑꯗꯩꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯗꯥꯃꯅꯤꯌꯣ ꯀꯩꯌꯣ ꯂꯩꯑꯦ ꯅꯪ ꯑꯦꯜꯕꯤꯒ ꯕꯠ ꯂꯥꯎ ꯇꯠꯈꯤꯕꯗꯣ ꯆꯦ ꯑꯗꯨꯒꯤ ꯃꯔꯝꯗꯣ ꯑꯝꯇ ꯍꯥꯏꯔꯧꯅꯦ ꯀꯃꯥꯏꯅ ꯇꯠꯈ꯭ꯔꯤꯅꯣꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯂꯥꯛꯄꯤꯕꯒꯤ ꯗꯤꯌꯥꯅ ꯀꯗꯔ ꯈꯥꯟ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯕꯦꯛ ꯇꯧꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯀꯗꯔ ꯈꯥꯟ ꯂꯩꯔꯗꯤ ꯑꯗꯨꯝ ꯀꯣꯃꯦꯟ ꯏꯕꯤꯔꯛꯎꯅꯦ ꯋꯥꯔꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ
ꯏꯅ ꯂꯪꯊꯣꯛꯀꯅꯨꯀꯣ ꯀꯗꯔ ꯈꯥꯟ ꯍꯥꯏꯕ ꯗꯤꯌꯥ ꯑꯩ ꯍꯥꯟꯅ ꯁꯥꯞ ꯇꯧꯔꯦ ꯍꯥꯏꯌꯦ ꯗꯤꯌꯥ ꯅꯪꯒ ꯍꯥꯟꯅ ꯀꯥꯅꯦꯛ ꯂꯩꯔꯦ ꯍꯥꯏꯌꯦ ꯑꯩꯒꯗꯤ ꯂꯩꯅꯗꯦꯀꯣ ꯀꯗꯔ ꯈꯥꯟꯁꯦ ꯆꯦꯅꯦꯜ ꯄꯥꯏꯕ ꯃꯥꯜꯂꯦ ꯃꯥ ꯍꯥꯟꯅ ꯁꯥꯞ ꯇꯧꯔꯦ ꯍꯥꯏꯁꯤꯅꯗꯤ ꯆꯦꯅꯦꯜ ꯄꯥꯏꯕꯤꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯑꯝꯇ ꯇꯧꯕꯤꯔꯝꯃꯨꯀꯣ ꯄ꯭ꯂꯤꯖ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯁꯨ ꯍꯟꯖꯔꯛꯀꯦ ꯗꯤꯌꯥꯒꯗꯤ ꯀꯥꯅꯦꯛ ꯂꯩꯌꯦꯅ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯆꯦ ꯇꯦꯁ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏ ꯃꯦꯗꯥꯝ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯆꯦ ꯇꯦꯁ ꯋꯥꯔꯤ ꯂꯤꯔꯛꯑꯣ ꯅꯍꯥꯟꯒꯤꯗꯨꯒꯒꯤ ꯍꯧꯖꯤꯛ ꯆꯥ ꯊꯛꯄꯤꯔꯕꯣ ꯑꯌꯨꯛꯀꯤ ꯀꯩ ꯍꯥꯏꯕ ꯆꯦ ꯇꯦꯁꯅ ꯀꯗꯔ ꯈꯥꯟꯁꯦ ꯆꯦ ꯇꯦꯁꯅ ꯐꯥꯒꯤ ꯌꯥꯝ ꯍꯩꯕꯅꯦ ꯀꯗꯔ ꯈꯥꯟꯁꯦ ꯒꯣꯕꯤꯟꯗ ꯌꯥꯎꯗꯅ ꯂꯥꯛꯂꯕ꯭ꯔꯣ ꯍꯥꯏ ꯒꯣꯕꯤꯟꯗ ꯌꯥꯎꯗꯕꯤꯗ ꯂꯥꯛꯑꯦ ꯀꯗꯔ ꯈꯥꯟꯅ ꯁꯨꯁꯃꯤꯇꯥꯁꯨ ꯍꯥꯟꯅ ꯁꯞ ꯇꯧꯔꯦ ꯍꯥꯏ ꯑꯩꯕꯨ ꯇꯧꯔꯕꯅꯦ ꯈꯪꯗꯦꯗ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯇꯧꯔꯕꯨꯗꯤ ꯊꯦꯡꯀ꯭ꯌꯨ ꯇꯧꯗ꯭ꯔꯒꯗꯤ ꯇꯧꯕꯤꯔꯝꯃꯣ ꯇꯧꯔꯒꯗꯤ ꯌꯥꯝ ꯐꯔꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯀꯗꯔ ꯈꯥꯟ ꯆꯥ ꯊꯛꯑꯕ ꯑꯩ ꯈꯨꯃꯛꯇ ꯃꯥꯜꯂꯤ ꯆꯦ ꯇꯦꯁ ꯀꯔꯤ ꯆꯥ ꯊꯛꯏꯅꯣ ꯆꯔꯥ ꯋꯥꯠꯂꯤꯔꯣ ꯆꯥꯔꯣ 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 ꯆꯦ ꯇꯦꯁꯅ ꯗꯤꯌꯥ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯗꯤꯌꯥ ꯆꯦꯜꯂꯕꯣ ꯗꯤꯌꯥ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯕ ꯗꯤꯌꯥ ꯅꯪꯕꯨ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅꯦ ꯂꯩꯔꯤꯕ ꯗꯤꯌꯥ ꯗꯤꯌꯥ ꯂꯩꯍꯦ ꯀꯗꯔ ꯈꯥꯟꯅ ꯆꯥ ꯊꯛꯂꯦ ꯍꯥꯏ ꯑꯣ ꯍꯣꯏ ꯆꯥ ꯊꯛꯄ ꯍꯩꯅꯕꯅ ꯆꯥ ꯊꯛꯄ ꯑꯩꯁꯨ ꯉꯁꯤꯗꯤ ꯆꯥ ꯊꯛꯏꯅꯤꯗ ꯍꯧꯖꯤꯛ ꯈꯔ ꯈꯔ ꯊꯛꯑꯦ ꯆꯥꯁꯦ ꯍꯥꯟꯅꯗꯤ ꯆꯔꯥ ꯋꯥꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯩꯗꯤ ꯗꯤꯌꯥ ꯂꯩꯌꯦ ꯆꯦ ꯇꯦꯁ ꯆꯦ ꯁꯤꯁ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯆꯦꯁꯨ ꯀꯧꯔꯦ ꯁꯤꯁꯁꯨ ꯀꯧꯔꯦ ꯆꯦ ꯁꯤꯁ ꯆꯦ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯍꯥꯏꯅꯦꯕ ꯆꯦ ꯁꯤꯁ ꯍꯥꯏꯌꯦ ꯆꯦ ꯇꯦꯁꯅ ꯆꯤꯅꯤ ꯑꯉꯥꯡꯕꯒ ꯍꯥꯞꯄꯒ ꯁꯪꯒꯣꯝ ꯆꯥ ꯀꯞ ꯑꯃ ꯊꯛꯑꯦ ꯍꯥꯏ ꯑꯣ ꯆꯤꯅꯤ ꯆꯦ ꯇꯦꯁ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯁꯨ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯤꯄꯥꯁꯤꯁꯨ ꯌꯥꯝ ꯄꯥꯝꯃꯤꯅꯦ ꯑꯗꯨꯒ ꯑꯩꯗꯤꯅꯦ ꯁꯪꯒꯣꯝ ꯆꯥꯗ ꯆꯤꯅꯤꯕꯨ ꯍꯥꯞꯄꯗꯤ ꯑꯗꯨꯝ ꯐꯥꯠꯇꯤꯈ꯭ꯔꯅꯦꯕ ꯀꯃꯥꯏꯅ ꯂꯣꯟꯒꯦꯗꯨꯗꯤ ꯑꯝꯇ ꯍꯥꯏꯔꯧꯅꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯂꯣꯟ ꯈꯪꯕ ꯆꯤꯅꯤꯒꯥꯡꯗꯣ ꯐꯥꯔꯁꯇ ꯂꯥꯜ ꯆꯥ ꯕꯅꯥꯏꯔꯦꯅ ꯕꯅꯥꯏꯔꯒ ꯑꯗꯩꯗꯤ ꯏꯀꯨꯕꯣꯛꯅ ꯇꯥꯛꯑꯝꯃꯤꯅꯦꯕ ꯁꯤꯁꯦ ꯆꯤꯅꯤꯒꯥꯡꯗꯣ ꯆꯉꯥꯡꯗ ꯐꯖꯅ ꯀꯩꯅꯣ ꯇꯧꯔ ꯇꯨꯝꯍꯜꯂꯣ ꯇꯨꯝꯍꯜꯂꯒ ꯂꯥꯁꯇ ꯁꯪꯒꯣꯝ ꯑꯁꯥꯕꯗꯣ ꯍꯩꯖꯤꯜꯂꯣꯏꯅ ꯑꯗꯨꯒ ꯁꯠ ꯂꯥꯎ ꯊꯥꯡꯗꯧꯑꯣꯅ ꯑꯗꯨꯃꯥꯏꯅ ꯂꯣꯜꯂꯦ ꯑꯗꯨ ꯅꯠꯇꯗꯤ ꯍꯦꯛꯇ ꯐꯥꯠꯇꯤ ꯁꯪꯒꯣꯝꯒ ꯄꯨꯜꯂꯞ ꯍꯥꯞꯆꯤꯜꯂꯨꯔꯗꯤ ꯗꯤꯌꯥꯅ ꯁꯨꯁꯃꯤꯇꯥ ꯀꯔꯤ ꯆꯥꯔꯒꯦ ꯗꯤꯌꯥ ꯑꯩ ꯕꯤꯁꯀꯤꯠꯀ ꯆꯥꯒ ꯑꯣꯏꯅ ꯊꯛꯑꯦꯗ ꯀꯩꯁꯨ ꯆꯥꯗꯦ ꯀꯗꯔ ꯈꯥꯟ ꯃꯦꯁꯦꯁ ꯗꯤꯂꯦꯠ ꯇꯧꯕꯤꯈ꯭ꯔꯦ ꯀꯗꯔ ꯈꯥꯟ ꯗꯤꯂꯦꯠ ꯇꯧꯕꯤꯅꯨꯕ ꯄ꯭ꯂꯤꯖ ꯆꯦꯅꯦꯜꯂꯒ ꯃꯊꯋꯥꯏ ꯃꯤꯍꯨꯟ ꯌꯥꯎꯗꯕ ꯆꯦꯅꯦꯜ ꯑꯣꯏꯕꯁꯤꯗ ꯃꯦꯁꯦꯖꯁꯨ ꯗꯤꯂꯤꯠ ꯇꯧꯕꯤꯅꯨ ꯀꯗꯔ ꯈꯥꯟ ꯀꯩꯗꯧꯕꯤꯔꯤꯒꯦ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯗꯤꯌꯥꯅ ꯆꯦ ꯁꯤꯁꯇꯔ ꯗꯤꯌꯥꯅ ꯀꯧꯏꯁꯦ ꯅꯣꯛꯅꯤꯡꯗ꯭ꯔ ꯆꯦ ꯇꯦꯁ ꯆꯦ ꯁꯤꯁꯇꯔ ꯍꯥꯏꯅ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯆꯦ ꯀꯣꯟꯅ ꯀꯣꯟꯅ ꯄꯛꯀꯗꯕ ꯗꯤꯌꯥ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯤꯅꯦ ꯀꯣꯟꯅ ꯄꯛꯀꯗꯕ ꯍꯥꯏꯁꯦ ꯆꯥꯛ ꯑꯃ ꯇꯧꯔꯣ ꯗꯤꯌꯥ ꯅꯪ ꯍꯥꯏꯁꯦ ꯂꯥꯁꯀꯤꯁꯦ ꯄꯥꯕ ꯊꯣꯛꯇ꯭ꯔꯦ ꯆꯦ ꯁꯤꯁꯇꯔ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯁꯤ ꯈꯪꯉꯦꯀꯣ ꯆꯦ ꯀꯣꯟꯅ ꯑꯣ ꯀꯩꯅꯣꯗꯣ ꯁꯪꯒꯣꯝꯗꯣ ꯀꯣꯟꯅ ꯍꯥꯞꯀꯗꯕ ꯍꯥꯏꯔꯣ ꯑꯣ ꯑꯗꯩꯗꯤ ꯀꯗꯔ ꯈꯥꯟꯅ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯀꯅꯥꯅꯣ ꯍꯥꯏꯕꯣ ꯍꯥꯏ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯀꯅꯥꯅꯣ ꯍꯥꯏꯕꯣ ꯀꯗꯔ ꯈꯥꯟ ꯀꯩ ꯍꯥꯏꯅꯣ ꯁꯤꯁꯦ ꯑꯔꯊꯁꯦ ꯂꯧꯁꯟꯕ ꯋꯥꯔꯦ ꯗꯤꯌꯥꯅ ꯆꯤꯅꯤ ꯀꯣꯟ ꯍꯥꯞꯄꯨ ꯑꯣ ꯍꯣꯏ ꯍꯣꯏ ꯆꯤꯅꯤ ꯀꯣꯟ ꯍꯥꯞꯄꯣꯀꯣ ꯑꯗꯣ ꯁꯪꯒꯣꯝꯗ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯨꯔꯗꯤ ꯍꯦꯛꯇ ꯐꯥꯠꯇꯤꯑꯕꯅꯦ ꯆꯤꯅꯤꯗꯣ ꯍꯥꯟꯅ ꯆꯥ ꯃꯅꯥ ꯍꯥꯞꯄꯒ ꯂꯣꯜꯂꯦꯅ
ꯁꯤꯗꯤ ꯉꯥꯡ ꯂꯣꯟꯕꯁꯤ ꯆꯥꯃꯅꯥꯒ ꯌꯥꯝ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯕꯅꯤꯅꯦ ꯑꯩꯗꯤ ꯆꯥꯃꯅꯥꯒ ꯌꯥꯝ ꯍꯥꯞꯇꯦ ꯑꯗꯨꯅꯗꯤ ꯍꯦꯛꯇ ꯐꯥꯇꯤꯕ ꯆꯦ ꯇꯦꯁꯅ ꯆꯤꯅꯤ ꯑꯉꯥꯡꯕ ꯀ꯭ꯋꯥꯂꯤꯇꯤ ꯃꯥꯟꯅꯗꯕ ꯂꯩꯕꯅꯤ ꯆꯥꯗꯣ ꯁꯧꯔꯒ ꯊꯥꯡꯗꯔꯒ ꯉꯥꯏꯍꯥꯛ ꯃꯅꯤꯟ ꯆꯠꯍꯟꯕ ꯇꯥꯕ ꯑꯣ ꯉꯥꯏꯍꯥꯛ ꯑꯗꯨꯒ ꯁꯪꯒꯣꯝ ꯍꯥꯞꯄ ꯍꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩ ꯑꯝꯇ ꯇꯧꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯅ ꯊꯛꯄꯗꯣ ꯑꯩꯈꯣꯏ ꯅꯤꯄꯥꯁꯨꯅꯦ ꯍꯧꯖꯤꯛꯅꯦ ꯆꯤꯅꯤꯉꯥꯡꯅ ꯍꯥꯞꯄꯣꯏꯅ ꯃꯥ ꯑꯗꯨꯝ ꯆꯤꯅꯤꯉꯥꯡꯁꯦ ꯇꯣꯏ ꯇꯣꯏꯅ ꯂꯩꯔꯛꯑꯦꯕꯀꯣ ꯆꯤꯅꯤꯉꯥꯡꯅ ꯍꯥꯞꯄꯣꯏꯅ ꯑꯩ ꯑꯝꯇ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯈꯨꯗꯥꯀꯅꯨ ꯂꯥꯛꯑꯦ ꯀꯀꯥꯕꯨ ꯊꯥꯒꯠꯆꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯌꯥꯏꯐꯔꯕ ꯑꯌꯨꯛꯁꯤꯒ ꯀꯀꯥ ꯂꯥꯛꯄꯤꯔꯦ ꯉꯥꯏꯍꯥꯛꯇꯪ ꯊꯥꯒꯠꯆꯔꯤ 5 ꯂꯥꯏꯛ ꯐꯨꯜ ꯁꯞꯄꯣꯔꯠ ꯒꯨꯗ ꯃꯣꯔꯅꯤꯡ ꯏꯆꯜ ꯅꯣꯏꯒꯤ ꯀꯣꯃꯦꯟ ꯄꯥꯕ ꯉꯥꯏꯍꯥꯛ ꯇꯥꯒꯦꯀꯣ ꯍꯣꯏ ꯀꯥ ꯇꯥꯕꯤꯌꯣ ꯔꯃꯗꯥꯟ ꯃꯨꯕꯥꯔꯛ ꯑꯣꯀꯦ ꯔꯃꯗꯥꯟ ꯍꯧꯔꯕꯣ ꯃꯨꯕꯥꯔꯛ ꯗꯤꯌꯥꯅ ꯍꯣꯏ ꯐꯥꯇꯤꯕꯅꯤ ꯍꯥꯏ ꯑꯣ ꯍꯣꯏ ꯈꯨꯗꯥꯀꯅꯨꯔ ꯑꯌꯨꯛꯀꯤ ꯀꯔꯤ ꯆꯥ ꯀꯩꯀꯥ ꯆꯥꯕꯤꯔꯛꯑꯕꯣ ꯀꯔꯤ ꯍꯣꯠꯅꯕꯤꯔꯛꯑꯒꯦ ꯆꯥꯅꯕ ꯊꯛꯅꯕ ꯇꯨ ꯁꯤꯒ ꯀꯩꯅꯣꯁꯦ ꯃꯃꯥ ꯇꯩꯊꯣꯛꯀꯦ ꯁꯤ ꯅꯪꯅ ꯇꯧꯏ ꯅꯠꯇ꯭ꯔꯥ ꯏꯁ ꯃꯃꯥꯁꯨ ꯁꯤꯅ ꯇꯩꯔꯤꯅꯦ ꯑꯌꯣꯌꯣ ꯑꯌꯣ ꯅꯪ ꯆꯥ ꯂꯣꯏꯔꯕꯣ ꯀꯗꯔ ꯈꯥꯟꯅ ꯆꯤꯅꯤ ꯑꯉꯥꯡꯕ ꯍꯥꯞꯄꯗꯤ ꯆꯥꯃꯅ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯕꯅꯤ ꯍꯥꯏ ꯃꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯞꯇꯦꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯆꯨꯗꯣ ꯉꯥꯡꯁꯜꯂꯛꯑꯕꯅꯤ ꯑꯩꯗꯤ ꯈꯪꯖꯗꯦ ꯆꯤꯅꯤꯉꯥꯡ ꯂꯣꯟꯕꯩ ꯆꯥꯁꯦ ꯑꯗꯣ ꯈꯪꯗꯕꯗꯣ ꯑꯩꯅ ꯁꯧꯍꯜꯂꯒ ꯌꯦꯡꯕꯗ ꯉꯁꯪ ꯉꯥꯡꯉꯕꯅꯤꯅ ꯆꯥꯃꯅꯥꯗꯣ ꯍꯥꯞꯄꯩ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯍꯥꯞꯇ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯉꯁꯤ ꯔꯦꯁꯤꯄꯤ ꯑꯃ ꯈꯪꯖꯔꯦ ꯑꯗꯨꯁꯨ ꯑꯩꯒꯤ ꯌꯥꯝ ꯃꯊꯧ ꯇꯥꯕ ꯔꯦꯁꯤꯄꯤꯅꯤ ꯏꯀꯨꯕꯣꯛꯄꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯏꯀꯨꯕꯣꯛꯇꯣ ꯃꯥ ꯍꯥꯟꯅ ꯁꯨꯒꯔ ꯇꯧꯔꯝꯕꯒꯤ ꯀꯩꯅꯣ ꯇꯧꯕ ꯆꯤꯅꯤ ꯑꯉꯧꯕꯅ ꯊꯛꯄꯗꯣ ꯌꯥꯗꯕ ꯑꯗꯣ ꯆꯥꯗꯤ ꯌꯥꯝ ꯄꯥꯝꯖꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯪꯒꯣꯝꯇꯪ ꯍꯥꯞꯄꯒ ꯆꯥꯗꯣ ꯇꯧꯔ ꯄꯤꯊꯛꯑꯦꯕ ꯑꯗꯣ ꯃꯥꯅ ꯆꯤꯅꯤꯉꯥꯡ ꯍꯥꯞꯄꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯥꯛꯄꯤꯔꯝꯕ ꯀꯗꯔ ꯈꯥꯟꯅꯁꯨ ꯇꯥꯛꯄꯤꯔꯛꯑꯦ ꯃꯌꯥꯝꯄꯨꯔ ꯇꯥꯛꯄꯤꯔꯛꯑꯦ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝꯅ ꯑꯗꯨꯒ ꯆꯦ ꯇꯦꯁꯅ ꯀꯩ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤ ꯂꯥꯛꯄꯗꯣ ꯂꯩꯔꯤꯕ꯭ꯔꯣ ꯍꯥꯏ ꯑꯣ ꯆꯦ ꯇꯦꯁ ꯃꯣꯏꯗꯣ ꯃꯍꯤꯄꯥꯜꯄꯨꯔꯗ ꯂꯩꯌꯦ ꯂꯩ ꯍꯧꯖꯤꯛꯁꯨ ꯃꯍꯤꯄꯥꯜꯄꯨꯔꯗ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯒ ꯆꯠꯅꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯂꯥꯛꯎ ꯍꯥꯏꯌꯦ ꯑꯗꯨ ꯆꯠꯄ ꯉꯝꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯉꯝꯃꯔꯣꯏ ꯖꯣꯏꯗꯤ ꯗꯤꯌꯥꯅ ꯁꯨꯁꯃꯤꯇꯥ ꯆꯦ ꯏꯟꯗꯤꯌꯥꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯣ ꯑꯩ ꯁꯨꯡꯐꯪ ꯐꯪꯅꯗ꯭ꯔꯦꯕ ꯆꯦ ꯇꯦꯁꯀꯤ ꯑꯦꯜꯕꯤꯁꯦ ꯀꯨꯏꯔꯦꯕ ꯑꯃꯨꯛꯀ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐꯖꯅ ꯁꯥꯟꯅꯔꯦ ꯃꯅꯤ ꯃꯨꯛꯕꯥꯡꯗꯣ ꯑꯗꯣ ꯏꯕꯨꯡ ꯃꯅꯤꯅꯦ ꯑꯩꯅꯦ ꯑꯗꯨꯗꯩꯗꯤ ꯄꯤꯡꯀꯤꯁꯨ ꯌꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯐꯖꯅ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔ ꯃꯨꯟꯅꯔꯀꯥꯟꯗ ꯆꯦ ꯇꯦꯁꯀꯤ ꯑꯦꯜꯕꯤꯁꯦ ꯕꯠ ꯂꯥꯎꯇ ꯂꯩꯔꯝꯃꯤ ꯅꯦꯠ ꯂꯣꯏꯕꯩꯔꯥ ꯕꯦꯇ꯭ꯔꯤ ꯂꯣꯏꯕꯩꯔꯥ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯋꯥꯊꯤꯁꯦ ꯉꯥꯏꯔꯝꯃꯤꯅꯦꯕꯀꯣ ꯉꯥꯏꯖꯔꯝꯃꯦꯕ ꯌꯥꯝ ꯈꯪꯕ ꯃꯤꯅꯤꯠ 5 ꯉꯥꯏꯔꯝꯃꯤꯅꯦ ꯑꯩꯈꯣꯏꯁꯦ ꯆꯠꯁꯤꯔꯒ ꯁꯨꯡꯆꯠ ꯆꯠꯇꯦꯕ ꯑꯗꯣ ꯆꯦ ꯇꯦꯁꯅꯁꯨ ꯖꯣꯏꯟꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯨꯏ ꯃꯇꯨꯡꯗ ꯑꯩꯁꯦ ꯆꯪꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦꯕ ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯔꯛꯑꯣ ꯃꯥ ꯍꯥꯏꯔꯛꯇꯦꯕ ꯆꯦ ꯇꯦꯁꯅ ꯀꯩ ꯍꯥꯏꯕ ꯑꯣ ꯗꯤꯌꯥꯅ ꯍꯥꯏꯁꯤꯅ ꯁꯨꯁꯃꯤꯇꯥ ꯆꯦ ꯏꯟꯗꯤꯌꯥ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯀꯅꯤ ꯗꯤꯌꯥ ꯑꯩꯗꯤ ꯑꯗꯨꯝ ꯑꯉꯝꯕꯗ ꯆꯪꯉꯤꯗꯨꯅꯤꯀꯣ ꯂꯥꯛꯀꯅꯤ ꯂꯥꯛꯇꯣꯏꯅꯤ ꯗꯤꯌꯥ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯅꯗꯣꯏꯅꯤ ꯗꯤꯌꯥ ꯆꯦ ꯇꯦꯁꯅ ꯚꯤꯗꯤꯑꯣꯗꯗꯤ ꯁꯥꯎꯟ ꯊꯣꯛꯇꯕꯅꯤ ꯂꯥꯏꯚ ꯊꯥꯕꯗꯗꯤ ꯁꯥꯎꯟ ꯄꯣꯛꯈꯥꯏꯕꯅꯤꯀꯣ ꯆꯦ ꯇꯦꯁ ꯀꯥꯏꯗꯩꯅꯣꯗ ꯅꯪꯒꯤꯗꯤ ꯚ꯭ꯌꯨꯒ ꯗꯃꯥ ꯂꯥꯛꯑꯖꯧꯋꯦ ꯀꯩꯅꯣꯒꯤꯗꯣ ꯅꯪꯅ ꯑꯃꯈꯛ ꯀꯩꯅꯣ ꯋꯥꯍꯩ 5 ꯈꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯈꯛꯇꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯅꯪꯒꯤ ꯍꯦꯗꯂꯥꯏꯟꯗꯣ
ꯅꯪꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯅ ꯑꯣꯖꯥꯁꯦ ꯀꯣꯂꯦꯖ ꯄ꯭ꯔꯣꯐꯦꯁꯔꯅꯦꯕ ꯑꯣꯖꯥ ꯑꯃꯅꯒ ꯁꯤꯌꯥꯔꯒ ꯇꯧꯔꯛꯏ ꯃꯥꯏ ꯁ꯭ꯇꯦꯇꯥꯁꯇꯒ ꯍꯥꯞꯄꯛꯑꯦ ꯑꯗꯨꯗꯤ ꯅꯪ ꯀꯌꯥꯝ ꯐꯥꯎꯔꯒꯦ ꯑꯝꯇ ꯈꯜꯂꯁꯦ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯃꯤꯅꯒ ꯇꯧꯕꯤꯔꯛꯄꯗꯣ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠ ꯑꯃ ꯁꯛꯁꯦꯁ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕ ꯗꯤꯌꯥꯅ ꯁꯨꯁꯃꯤꯇꯥ ꯀꯗꯥꯏꯒꯤꯅꯣ ꯗꯤꯌꯥ ꯑꯩꯁꯨ ꯀꯁꯥꯔꯒꯤꯅꯤ ꯆꯦ ꯇꯦꯁꯅ ꯗꯤꯌꯥ ꯂꯥꯛꯀꯦ ꯍꯥꯏ ꯍꯣꯏ ꯑꯩꯒꯥꯎ ꯑꯩꯒꯥꯎ ꯀꯕꯨꯇꯔ ꯂꯥꯛꯇꯦꯗ ꯗꯤꯌꯥꯅ ꯍꯣꯏ ꯆꯦ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯨ ꯈꯨꯗꯥꯀꯔꯅꯨꯅ ꯑꯩꯈꯣꯏꯒꯤ ꯔꯃꯗꯥꯟ ꯃꯅꯨꯡꯁꯤꯗꯤ ꯑꯩꯒꯥꯎ ꯉꯥ ꯂꯩꯇꯦ ꯁꯅꯥ ꯑꯩꯈꯣꯏꯒꯤ ꯔꯃꯗꯥꯟ ꯑꯩꯈꯣꯏꯒꯤ ꯔꯃꯗꯥꯟ ꯃꯨꯕꯥꯔꯛ ꯃꯅꯨꯡꯁꯤꯗꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯑꯣꯏꯅ ꯆꯥꯛ ꯐꯨꯜ ꯆꯥꯈ꯭ꯔꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯆꯥꯕ ꯊꯛꯄ ꯂꯦꯞꯂꯗꯣꯏꯅꯦ ꯍꯣꯔꯦꯟ ꯁꯟꯗꯥ ꯃꯇꯨꯡꯗ ꯐꯨꯜ ꯑꯃꯨꯛ ꯆꯥꯗꯣꯏꯅꯤ ꯑꯣ ꯀꯀꯥ ꯈꯪꯉꯦ ꯈꯪꯉꯦ ꯔꯃꯗꯥꯟ ꯍꯥꯏꯁꯦ ꯔꯝꯖꯥꯟꯅꯤ ꯅꯠꯇ꯭ꯔꯥ ꯈꯪꯉꯦ 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 ꯀ ꯃꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯨ ꯇꯤꯟꯅꯔꯛꯑꯦ ꯌꯥꯝ ꯂꯩ ꯈꯪꯉꯤ ꯈꯪꯉꯤ ꯀ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯁꯇꯦꯠ ꯑꯃꯗ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯅꯤ ꯂꯣꯏ ꯄꯨꯝꯅꯃꯛ ꯈꯪꯅꯩ ꯆꯠꯅꯕꯤꯁꯦꯀꯣ ꯍꯣꯔꯦꯟꯗꯤ ꯌꯦꯟꯖꯥꯡ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯍꯧꯔꯗꯕꯅꯤꯀ ꯑꯗꯨꯒ ꯑꯃꯨꯛ ꯃꯇꯝ ꯁꯥꯡꯅ ꯉꯥꯏꯗꯣꯏꯅꯤꯅ ꯀꯗꯔ ꯈꯥꯟꯅ ꯗꯤꯌꯥ ꯂꯥꯏꯚ ꯊꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯀꯗꯔ ꯈꯥꯟꯁꯦ ꯑꯁꯦꯡꯕ ꯀꯩ ꯃꯃꯤꯡꯂ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯃꯤꯡ ꯂꯥꯕ ꯍꯥꯏꯗꯤ ꯆꯦꯟꯅꯦꯜ ꯄꯥꯏꯕ ꯃꯃꯤꯡꯒꯤ ꯑꯇꯣꯞꯄ ꯑꯣꯏꯗꯣꯏꯔꯥ ꯁꯞꯄꯣꯔꯠꯀ ꯇꯧꯏ ꯑꯩꯅ ꯑꯍꯥꯟꯕ ꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯏꯕꯀꯣ ꯀꯗꯔ ꯈꯥꯟꯁꯦ ꯗꯤꯌꯥꯗꯁꯨ ꯗꯤꯌꯥ ꯂꯥꯏꯚ ꯊꯥꯔꯣꯏꯗꯔꯣꯅ ꯍꯪꯉꯛꯑꯦ ꯀꯗꯔ ꯈꯥꯟꯅ ꯆꯦ ꯇꯦꯁꯅ ꯑꯩ ꯑꯦꯜꯕꯤ ꯃꯑꯣꯡ ꯆꯥꯗꯦ ꯍꯩꯇꯦ ꯑꯉꯥꯡꯅꯁꯨ ꯌꯥꯝ ꯌꯦꯠꯄꯤ ꯑꯗꯨꯅ ꯁꯥꯏꯂꯦꯟ ꯊꯝꯃꯤꯕ ꯍꯥꯏ ꯑꯣ ꯍꯣꯏꯗ ꯆꯦ ꯀꯩꯁꯨ ꯅꯠꯇꯦ ꯅꯪꯒꯤꯗꯤ ꯚ꯭ꯌꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯝ ꯑꯉꯝ ꯑꯉꯝꯕ ꯑꯗꯨꯝ ꯍꯣꯠꯅꯧ ꯑꯩꯗꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯁꯦꯝꯕ ꯉꯝꯗꯦ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯏꯗꯤꯠ ꯇꯧꯕ ꯉꯝꯗꯕꯩꯅꯤ ꯗꯤꯌꯥꯅ ꯍꯣꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯀꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯌꯦꯡꯒꯦ ꯗꯤꯌꯥ ꯌꯦꯡꯗꯣꯏꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯉꯁꯤ ꯆꯦ ꯇꯦꯁꯅ ꯑꯩ ꯐꯥꯎꯔꯕꯣ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯑꯁ ꯍꯌꯦꯡ ꯑꯩ ꯇꯧꯖꯔꯔꯣꯏ ꯀꯩꯅꯣ ꯏꯆꯦ ꯐꯥꯎꯕ ꯍꯥꯏꯗꯤ ꯐꯥꯎꯕꯒ ꯃꯥꯟꯅꯗ꯭ꯔꯦꯅꯦ ꯏꯆꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯁꯨ ꯂꯤꯇꯔꯦꯆꯔꯒꯤ ꯑꯣꯖꯥꯅꯤ ꯑꯩꯒ ꯑꯣꯖꯥꯒ ꯀꯣꯟꯇꯦꯛ ꯂꯩꯕ ꯑꯩꯅ ꯏꯁꯇꯦꯇꯥꯁꯇ ꯎꯔꯨꯕꯅꯦꯕ ꯃꯥꯏ ꯋꯥꯆꯦꯞ ꯏꯁꯇꯦꯇꯥꯁꯇ ꯋꯥꯆꯦꯞ ꯏꯁꯇꯦꯇꯥꯁꯇ ꯆꯦꯒꯤꯗꯣ ꯊꯥꯡꯒꯠꯂꯛꯄꯩ ꯋꯥꯅꯤ ꯆꯦꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯅꯗꯤ ꯈꯪꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯑꯗꯨꯏꯗꯤ ꯈꯨꯗꯥꯀꯔꯅꯨꯅ ꯗꯤꯌꯥꯁꯨ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯌꯣ ꯉꯔꯥꯡ ꯑꯩꯅ ꯇꯧꯈ꯭ꯔꯕꯅꯤ ꯗꯤꯌꯥ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯂꯥꯏꯛ ꯊꯝꯈꯤꯕꯅꯤ ꯆꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯗꯤꯌꯥ ꯈꯨꯗꯥꯀꯔꯅꯨꯅ ꯗꯤꯌꯥꯗ ꯉꯔꯥꯡꯗꯒꯤ ꯖꯣꯏꯟ ꯇꯧꯔꯛꯑꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯅ ꯀꯀꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯀꯀꯥꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯑꯣꯏꯅ ꯇꯧꯏꯀꯣ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯆꯦꯅꯦꯜꯅꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯣ ꯗꯤꯌꯥꯅ ꯀꯗꯔ ꯈꯥꯟ 11 PM ꯊꯥꯅꯤ ꯍꯥꯏ 11 ꯀꯩꯅꯣꯅꯦ ꯗꯤꯌꯥ ꯅꯪ 11 PM ꯍꯥꯏꯁꯤꯕꯨ PM ꯂꯣ AM ꯂꯣ ꯅꯨꯡꯗꯥꯡ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯏꯗꯤ 11 PMꯗꯗꯤ ꯑꯩ ꯌꯥꯎ ꯉꯝꯃꯔꯣꯏꯅꯦ ꯍꯧꯖꯤꯛ ꯄꯨꯡ 11ꯔꯣ ꯗꯤꯌꯥ ꯅꯪꯒꯤ AM PM ꯑꯝꯇ ꯁꯦꯝꯗꯣꯔꯛꯑꯣ ꯅꯪ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯊꯥꯒꯦ ꯍꯥꯏꯔꯣ ꯗꯤꯌꯥꯅ ꯈꯜꯂꯤ ꯍꯥꯏꯅꯤ ꯍꯥꯏꯕ ꯍꯣꯏꯑꯕ ꯑꯗꯨꯗꯣ ꯅꯪꯒꯤꯁꯦ ꯅꯨꯡꯗꯥꯡꯒꯤ ꯑꯣꯏꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯀꯤ 13 ꯑꯣꯏꯗꯣꯏꯔꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯗꯤ ꯑꯩ ꯌꯥꯎꯒꯅꯤ ꯑꯗꯣ ꯈꯨꯗꯥꯀꯔꯅꯨꯅ ꯀꯗꯔ ꯈꯥꯟꯗꯨ ꯚꯥꯞ ꯇꯥꯗꯦ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯂꯩꯔꯤꯕ꯭ꯔꯣ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯏꯅꯥꯎ ꯍꯥꯏ ꯀꯗꯔ ꯈꯥꯟ ꯂꯩꯕꯤꯔꯤꯕꯣ ꯈꯨꯗꯥꯀꯔꯅꯨ ꯂꯩꯔꯤꯕꯁꯦ ꯀꯀꯥꯁꯦ ꯃꯥꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯆꯦꯅꯦꯜ ꯍꯥꯞꯄꯦꯕꯀꯣ ꯑꯁꯤꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯏ ꯆꯦꯅꯦꯜ ꯄꯥꯏꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯀꯗꯔ ꯈꯥꯟꯅ ꯁꯨꯁꯃꯤꯇꯥꯁꯦ ꯌꯥꯝ ꯅꯣꯛꯀꯜꯂꯤ ꯅꯣꯛꯄ ꯄꯛꯆꯩꯌꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯁꯦ ꯁꯥꯊꯤꯅ ꯅꯣꯛꯀꯟꯕꯅꯤꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯐꯨꯅ ꯆꯩ ꯆꯥ ꯂꯩꯔꯁꯨꯅꯦ ꯑꯩ ꯃꯃꯥꯡꯗꯨꯒꯅꯦ ꯅꯪ ꯀꯩꯒꯤ ꯅꯣꯛꯏꯅꯣ ꯍꯥꯏꯅ ꯍꯥꯏꯔꯒꯅꯦ ꯑꯗꯨꯝ ꯃꯤ ꯆꯩ ꯆꯥꯔꯤꯉꯩ ꯁꯛꯇꯣ ꯑꯗꯨꯝ ꯅꯣꯛꯁꯟꯒꯅꯦꯕ ꯑꯗꯣ ꯆꯩꯗꯨ ꯗꯕꯜ ꯆꯥꯏ
ꯑꯗꯣ ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯅꯣꯛꯄ ꯌꯥꯝ ꯐꯪꯖꯔꯛꯇꯦꯀꯣ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯈꯔ ꯏꯁꯇ꯭ꯔꯤꯛ ꯑꯣꯏꯌꯦꯕ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯍꯁꯕꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯣꯛꯄ ꯐꯥꯎꯗꯤ ꯑꯗꯨꯝ ꯄꯦꯟꯅ ꯅꯣꯛꯄ ꯐꯪꯖꯔꯦ ꯑꯗꯨꯒ ꯗꯤꯌꯥꯅ ꯍꯥꯏꯕ ꯐꯥꯎꯔꯦ ꯆꯦ ꯏꯟꯗꯤꯌꯥ ꯑꯁꯦꯡꯕ ꯑꯗꯨꯅꯤ ꯍꯥꯏꯗꯣ 85ꯀ ꯍꯦꯟꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯍꯦꯜꯂꯝꯃꯅꯤ ꯃꯌꯥꯝ ꯑꯃ ꯑꯗꯩꯗꯤ ꯀꯗꯔ ꯈꯥꯟꯅ ꯑꯩ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯈꯨꯗꯥ ꯍꯥꯏ ꯑꯣ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯍꯥꯏꯌꯦ ꯀꯗꯔ ꯈꯥꯟꯁꯦ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯤꯡꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯗꯤꯌꯥꯅ ꯀꯩ ꯍꯥꯏꯕ ꯃꯅꯤ 2:11 AM ꯍꯥꯏꯕꯅꯤ ꯊꯕꯛ ꯇꯧꯔꯤꯌꯦ ꯑꯣ ꯀꯩꯅꯣ ꯇꯧꯏꯕ ꯗꯤꯌꯥꯅ ꯍꯥꯏꯁꯦ ꯍꯣꯔꯦꯟꯒꯤ ꯄꯨꯡ 12ꯗ ꯊꯥꯅꯤ ꯍꯥꯏꯌꯦ ꯀꯗꯔ ꯈꯥꯟ ꯗꯤꯌꯥꯒꯤꯁꯦ AM PMꯗꯣ ꯁꯣꯏꯅ ꯇꯧꯕꯅꯤ ꯍꯧꯖꯤꯛꯀꯤ ꯄꯨꯡ 11ꯁꯦ ꯁꯤꯒꯩꯁꯤꯒ ꯊꯥꯅꯤ ꯍꯥꯏ ꯗꯤꯌꯥꯒꯤ ꯗꯤꯌꯥ ꯌꯥꯎꯅꯤꯀꯣ ꯑꯗꯨꯏꯗꯤ ꯑꯗꯨꯝ ꯑꯩ ꯈꯔ ꯊꯦꯡꯅ ꯆꯪꯉꯛꯑꯁꯨ ꯍꯥꯟꯅ ꯆꯪꯉꯛꯑꯁꯨ ꯌꯥꯎꯅꯤ ꯑꯗꯨꯏꯗꯤ ꯈꯨꯇꯥꯛꯀꯅꯣꯅ ꯍꯥꯏꯕ ꯑꯣ ꯄꯥꯏꯗ꯭ꯔꯁꯨ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯏꯅꯥꯎ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯂꯥꯏꯛ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏ ꯍꯣꯏ ꯁꯞꯄꯣꯔꯠ ꯈꯨꯗꯥꯛꯀꯅꯣꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯔꯤꯀꯣ ꯑꯗꯨꯝ ꯌꯥꯔꯒꯗꯤ ꯇꯧꯁꯟꯕꯤꯌꯣ ꯕꯤꯃꯣꯜ ꯊꯣꯛꯆꯣꯝꯅ ꯂꯥꯏꯛ ꯗꯟ ꯇꯧꯕꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯏꯕꯨꯡꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ LBꯗ ꯂꯥꯛꯄꯤꯕꯒꯤ ꯑꯍꯥꯟꯕ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯕꯨꯡ ꯆꯥ ꯊꯛꯄꯤꯔꯛꯑꯕꯣ ꯀꯥꯏꯗꯒꯤ ꯑꯣꯏꯕꯤꯗꯣꯏꯅꯣ ꯀꯁꯥꯔꯗꯩ ꯑꯣꯏꯕꯤꯗꯣꯏꯔꯥ ꯃꯅꯤꯄꯨꯔꯗꯩ ꯑꯣꯏꯕꯤꯗꯣꯏꯔꯥ ꯆꯦ ꯇꯦꯁꯇꯤ ꯆꯠꯈ꯭ꯔꯕꯣ ꯗꯤꯌꯥ ꯆꯥꯛ ꯊꯣꯡꯒꯠꯂꯕꯣ ꯍꯧꯖꯤꯛꯇꯒꯤ LB ꯊꯥꯗꯣꯏꯅꯦꯅ ꯗꯤꯌꯥꯅ ꯇꯌꯥꯔꯤ ꯇꯧꯈꯠꯂꯕ ꯈꯪꯗꯦꯕ ꯗꯤꯌꯥꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯒ ꯗꯤꯌꯥꯒꯤ ꯃꯈꯥꯗ ꯀꯣꯃꯦꯟ ꯑꯇꯩ ꯂꯩꯔꯤꯕ꯭ꯔꯥ ꯗꯤꯌꯥꯒꯤ ꯃꯈꯥꯗ ꯀꯣꯃꯦꯟ ꯑꯇꯩ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯑꯣ ꯕꯤꯃꯣꯜꯅ ꯊꯛꯂꯦ ꯍꯩꯔꯣꯛꯇꯒꯤꯅꯦ ꯅꯪꯗꯤ ꯍꯥꯏ ꯑꯣ ꯑꯩꯗꯤ ꯀꯁꯥꯔꯗꯒꯤꯅꯦ ꯏꯕꯨꯡ ꯍꯩꯔꯣꯛ ꯍꯥꯏꯁꯦ ꯃꯄꯥꯟꯗ ꯂꯩꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯃꯅꯨꯡ ꯈꯪꯗꯕꯒꯤ ꯍꯪꯕꯅꯤ ꯑꯩꯗꯤ ꯀꯁꯥꯔꯗꯒꯤꯅꯤ ꯀꯩꯅꯣ ꯍꯥꯏꯔꯣ ꯃꯁꯛꯇꯣ ꯀꯩꯅꯣꯅꯦ ꯌꯦꯡꯉꯨꯅ ꯇꯩꯊꯣꯛꯎꯔꯣ ꯇꯩꯊꯣꯛꯎꯔꯣ ꯁꯦ ꯇꯩꯊꯣꯛꯀꯗꯧꯅꯤꯀꯣ ꯗꯤꯌꯥ ꯁꯨꯁꯃꯤꯇꯥ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯑꯉꯥꯡ ꯀꯩꯅꯣꯝ ꯄꯤꯖꯒꯦ ꯍꯣꯏ ꯗꯤꯌꯥ ꯅꯪ ꯆꯥꯛꯁꯨ ꯊꯣꯡꯒꯠꯂꯣ ꯀꯩꯅꯣ ꯇꯧꯕꯒꯤ ꯅꯪꯗꯤ LB ꯊꯥꯅꯤ ꯍꯥꯏꯕꯅꯤꯅ ꯂꯣꯏꯁꯤꯜꯂꯣ ꯗꯤꯌꯥ ꯅꯪ ꯈꯥꯛ ꯀꯨꯏꯅ ꯂꯩꯕꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯁꯨ ꯂꯥꯛꯀꯦ ꯀꯗꯔ ꯈꯥꯟ ꯃꯩꯇꯦꯟ ꯍꯥꯏꯕ ꯑꯩꯒꯤ ꯃꯤꯡ ꯌꯥꯝꯃꯦ ꯃꯦꯘꯆꯟꯗ꯭ꯔ ꯇꯝꯅꯂꯥꯏ ꯍꯨꯔꯥꯝꯕ ꯅꯝꯕꯔ 1 ꯀꯗꯔ ꯈꯥꯟ ꯃꯤꯡ ꯌꯥꯝ ꯑꯣꯏꯃ ꯑꯩ ꯇꯝꯅꯂꯥꯏꯗꯤ ꯃꯌꯥꯝ ꯎꯔꯦꯕ ꯑꯗꯨꯅꯅꯦ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯑꯩꯁꯦ ꯀꯗꯔ ꯈꯥꯟꯗꯩꯗꯤ ꯇꯧꯔꯛꯇ꯭ꯔꯤꯑꯕꯀꯣ ꯑꯗꯣ ꯇꯝꯅꯂꯥꯏꯗꯩꯗꯤ ꯇꯧꯔꯦ ꯇꯝꯅꯂꯥꯏꯗꯗꯤ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯇꯝꯅꯂꯥꯏ ꯑꯝꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯇꯝꯅꯂꯥꯏ ꯑꯝꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯗꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯤꯕꯗ ꯏꯀꯥꯏ ꯈꯪꯗꯕ ꯑꯣꯏꯔꯕꯅꯦ ꯑꯗꯨꯒ ꯕꯤꯃꯣꯜꯅ ꯁꯞꯄꯣꯔꯠ ꯍꯩꯔꯣꯛ ꯍꯥꯏꯁꯦ ꯊꯧꯕꯥꯜꯗ ꯍꯥꯏ ꯑꯣ ꯊꯧꯕꯥꯜꯗ ꯑꯗꯩꯗꯤ ꯗꯤꯌꯥꯅ ꯕꯥꯏ ꯃꯌꯥꯝ ꯑꯣꯀꯦ ꯗꯤꯌꯥ ꯑꯩꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯏꯁꯤꯟꯗ꯭ꯔꯣꯕꯅꯤ ꯃꯤꯅꯤꯠ 10ꯃꯨꯛꯇꯪ ꯂꯩꯈꯤꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯕꯥꯔꯣꯒꯤ ꯀꯩꯀꯥ ꯆꯥꯛꯃꯨꯛ ꯊꯣꯡ ꯈꯣꯠ ꯇꯧꯗ꯭ꯔꯣꯕꯅꯤ ꯂꯥꯏꯚꯇ ꯀꯣꯃꯦꯟ ꯄꯥꯕꯁꯦ ꯋꯥꯏ ꯌꯥꯝꯅ ꯑꯩꯈꯣꯏꯅ LB ꯆꯪꯕ ꯃꯇꯝꯗꯗꯤ ꯁꯨꯝ ꯀꯣꯃꯦꯟ ꯄꯥꯕꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯄꯥꯔꯤꯕ ꯃꯤꯗꯨꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯏꯕꯨꯡ ꯕꯤꯃꯣꯜꯁꯦ ꯂꯩꯕꯤꯔꯤꯕꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯂꯥꯏꯛ 7 ꯁꯨꯔꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ 7 ꯁꯨꯔꯦ ꯂꯥꯏꯛ 7 ꯇꯧꯕꯤꯕꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯀ꯭ꯌꯨ ꯂꯣꯏ ꯆꯥꯈ꯭ꯔꯕꯣ ꯑꯅꯥꯔꯗꯣ ꯑꯅꯥꯔ ꯆꯥꯈ꯭ꯔꯕꯣ ꯅꯪ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ ꯕꯗꯥꯝꯗꯤ ꯆꯥꯔꯣꯁꯦ ꯕꯗꯥꯝꯗꯣ ꯆꯥꯔꯣ ꯕꯗꯥꯝ ꯆꯥꯔꯣ ꯆꯥꯔꯣ ꯕꯗꯥꯝꯗꯣ
ꯑꯁꯤ ꯂꯧꯔ ꯆꯥꯔꯣ ꯍꯥꯎꯕꯅꯤ ꯕꯗꯥꯝ ꯆꯥꯔꯣ ꯏꯁ ꯀꯩꯗꯧꯕꯗꯅ ꯀꯩꯅꯣ ꯗꯤꯌꯥꯅ ꯕꯥꯏ ꯃꯌꯥꯝ ꯍꯥꯏꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯇꯧꯔꯕꯣ ꯑꯩ ꯕꯥꯏ ꯇꯧꯗ꯭ꯔꯤꯅꯦ ꯃꯌꯥꯝ ꯗꯤꯌꯥꯅꯤ ꯕꯥꯏ ꯇꯧꯋꯤꯗꯣ ꯑꯣ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯑꯃꯨꯛ ꯂꯧꯊꯣꯛ ꯍꯣꯏ ꯍꯣꯏ ꯄꯤꯔꯛꯀꯦ ꯀꯗꯔ ꯈꯥꯟ ꯕ꯭ꯂꯨ ꯂꯥꯛꯑꯕ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯕꯅꯦ ꯑꯩ ꯕꯥꯏ ꯇꯧꯖꯗ꯭ꯔꯤꯕ ꯃꯌꯥꯝ ꯑꯩ ꯃꯤꯅꯤꯠ 10 ꯃꯨꯛꯇꯪ ꯂꯩꯖꯈꯤꯒꯦ ꯑꯗꯨꯒ ꯇꯧꯒꯦ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯕꯅꯦ ꯐꯝꯃꯣ ꯑꯣ ꯕ꯭ꯂꯨ ꯂꯥꯛꯑꯦ ꯕ꯭ꯂꯨ ꯂꯥꯛꯄꯒꯤ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯦ ꯈꯨꯔꯨꯝꯖꯔꯤ ꯑꯗꯩꯁꯨ ꯄꯨꯔꯛ ꯖꯣꯏ ꯇꯧꯊꯣꯛꯑꯁꯤ ꯑꯝꯇ ꯖꯣꯏ ꯀꯗꯔ ꯈꯥꯟꯗꯤ ꯀꯩ ꯆꯥꯕꯤꯗꯣꯔꯤꯒꯦ ꯅꯨꯡꯊꯤꯜꯒꯤ ꯃꯊꯦꯜ ꯕꯥꯔꯣꯒꯤ ꯃꯊꯦꯜ ꯀꯩ ꯆꯥꯗꯣꯏꯅꯣ ꯈꯔ ꯂꯩꯔꯒ ꯁꯧꯒ꯭ꯔꯤ ꯆꯥꯕ ꯄꯟꯊꯥ ꯂꯥꯛꯑꯦ ꯍꯪꯒꯥꯝ ꯄꯟꯊꯥ ꯂꯣꯏꯔꯦ ꯁꯧꯒ꯭ꯔꯤ ꯆꯥꯕ ꯄꯟꯊꯥ ꯂꯥꯛꯑꯦ ꯁꯞꯄꯣꯔꯠ ꯇꯧ ꯍꯥꯏꯕꯤꯔꯝꯕ ꯀꯀꯥꯗꯨꯁꯨ ꯆꯠꯄꯤꯈ꯭ꯔ ꯃꯥꯜꯂꯦ ꯈꯨꯗꯥ ꯀꯟꯅꯨꯗꯣ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯍꯥꯏꯖꯔꯝꯃꯤ ꯀꯣ ꯄꯤꯈꯔꯦ ꯀꯆꯥ ꯄꯤꯈꯔꯦ ꯃꯤ ꯂꯩꯕ꯭ꯔꯣ ꯃꯌꯥꯝ ꯃꯤ ꯂꯩꯔꯒꯗꯤ ꯀꯣꯃꯦꯟ ꯏꯕꯤꯔꯣ ꯀꯣꯃꯦꯟ ꯋꯥꯠꯂꯦ ꯀꯣꯃꯦꯟ ꯂꯩꯇ꯭ꯔꯦ ꯀꯣꯃꯦꯟ ꯏꯕꯤꯔꯣ ꯃꯌꯥꯝ ꯈꯨꯗꯥ ꯁꯥꯞ ꯀꯣꯃꯦꯟ ꯇꯧꯈ꯭ꯔꯕꯅꯤ ꯑꯣ ꯈꯨꯗꯥ ꯀꯟꯅꯨꯔꯁꯦ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯃꯥꯁꯦ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯣ ꯁꯞꯄꯣꯔꯠ ꯇꯧꯖꯔꯦꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯅꯤ ꯑꯗꯨꯗꯤ ꯈꯪꯖꯔꯅꯤ ꯀꯗꯔ ꯈꯥꯟ ꯚꯤꯗꯤꯑꯣꯗꯁꯨ ꯈꯔ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎꯀꯣ ꯀꯨꯏꯔꯦ ꯀꯩꯅꯣꯗꯤ ꯂꯥꯛꯇꯕ ꯗꯥꯔꯥꯖꯦꯁ ꯍꯣꯏ ꯏꯕꯨꯡ ꯒꯣꯄꯥꯜ ꯍꯣꯏꯗꯤ ꯀꯨꯏꯔꯦ ꯂꯥꯛꯇꯕ ꯎꯗꯕ ꯀꯨꯏꯔꯦ ꯄꯥꯏꯕ ꯌꯥꯗꯦ ꯃꯌꯥꯝ ꯃꯤꯅꯤꯠ 10 ꯂꯩꯔꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦꯗ ꯃꯤꯅꯤꯠ 10 ꯂꯩꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯃꯥ ꯄꯤꯈꯔꯦ ꯑꯩꯈꯣꯏꯒꯤ ꯄꯤꯈꯔꯦ ꯅꯪ ꯄꯤꯔꯨꯒꯦꯔꯣ ꯉꯝꯒꯗ꯭ꯔꯣ ꯅꯪ ꯄꯤꯕ ꯅꯪ ꯉꯝꯒꯗ꯭ꯔꯣ ꯄꯤꯕ ꯄꯤꯈꯔꯦꯕ ꯄꯤꯈꯔꯦ ꯀꯛꯆꯤꯡ ꯅꯪꯕꯨꯅꯦ ꯄꯤꯈꯔꯦ ꯁꯦ ꯅꯪꯗꯤ ꯏꯕ ꯀꯅꯥꯗ ꯏꯅꯣꯁꯦ ꯀꯅꯥꯗ ꯏꯅꯣ ꯅꯪꯅ ꯄꯨꯔꯒꯦ ꯑꯗꯨ ꯅꯪ
ꯐꯨꯔꯒꯦ ꯑꯗꯨꯝ ꯃꯃꯥꯏ ꯂꯣꯠꯁꯜꯂꯤ ꯃꯤ ꯑꯁꯤꯡꯕ ꯀꯛꯆꯤꯡ Toma. ꯑꯣ ꯀꯗꯔ ꯈꯥꯅ ꯑꯩ ꯆꯥꯛꯀꯧꯕ ꯑꯃ ꯂꯩꯌꯦ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ ꯕꯥꯏ ꯑꯣꯏꯔꯦ ꯁꯨꯁꯃꯤꯇꯥ ꯍꯌꯦꯡ ꯂꯥꯛꯀꯦ ꯕꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯀꯗꯔ ꯈꯥꯟ ꯃꯇꯝ ꯁꯥꯡꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦꯀꯣ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯗꯧꯕꯅꯤ ꯐꯔꯦ ꯐꯔꯦ ꯆꯠꯄꯤꯔꯣ ꯍꯥꯏꯗꯤ ꯏꯇꯣꯝꯇ ꯑꯗꯨꯝ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯐꯔꯦ ꯐꯔꯦ ꯕꯥꯏ ꯑꯣꯏꯕꯤꯔꯣ ꯑꯩꯁꯨ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯅꯤ ꯑꯉꯥꯡꯁꯦ ꯂꯝꯍꯦꯟꯕ ꯑꯉꯥꯡꯁꯦ ꯂꯝꯍꯦꯟꯕ ꯑꯉꯥꯡꯅꯦ ꯅꯪꯕꯣ ꯅꯪ ꯂꯝꯍꯦꯟꯕ ꯑꯉꯥꯡꯂꯣ ꯏꯪ ꯇꯞꯄ ꯍꯥꯏꯗꯨ ꯀꯅꯥꯅꯣꯅꯦ ꯏꯪ ꯇꯞꯄ ꯀꯧꯕ꯭ꯔꯣ ꯅꯪ ꯏꯪ ꯇꯞꯄ ꯀꯧꯔꯤꯌꯦ ꯍꯥꯏꯠ ꯅꯪ ꯏꯪꯗꯤ ꯇꯞꯇꯦ ꯑꯗꯨꯒ ꯅꯪ ꯏꯪꯗꯤ ꯇꯞꯇꯦ ꯅꯆꯤꯟ ꯊꯤꯅꯨ ꯃꯆꯥꯗꯣ ꯅꯪ ꯃꯤ ꯏꯪ ꯇꯞꯄ ꯀꯧꯕ꯭ꯔꯥꯕ ꯑꯩ ꯐꯨꯔꯛꯀꯗꯣꯔꯦ ꯐꯨꯔꯛꯀꯗꯣꯔꯦ ꯌꯥꯔꯦ ꯁꯥꯟꯅꯔꯣ ꯑꯗꯣ ꯏꯌꯥ ꯕꯗꯥꯝꯅꯤ ꯇꯥꯔꯤꯁꯦ ꯗꯨ ꯕꯗꯥꯝ ꯅꯪ ꯕꯗꯥꯝ ꯂꯩꯍꯧꯔꯦ ꯅꯪꯒꯤ ꯕꯗꯥꯝ ꯑꯅꯥꯔꯁꯨ ꯂꯩꯔꯦ ꯆꯦꯜꯂꯨ ꯕꯗꯥꯝꯁꯦ ꯄꯨꯔ ꯂꯥꯛꯑꯣ ꯄꯨꯔ ꯂꯥꯛꯑꯣ ꯕꯗꯥꯝ ꯄꯨꯔ ꯂꯥꯛꯑꯣ ꯆꯦꯜꯂꯨ 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 ꯒꯣ 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 ꯔꯦꯗꯤ ꯆꯦꯜꯂꯔꯣꯏꯗ꯭ꯔꯣ ꯑꯩꯗꯣ ꯑꯉꯥꯡꯗꯣ ꯌꯦꯡꯉꯦ ꯁꯤꯒ ꯂꯥꯎ ꯍꯧꯒꯠꯂꯨ ꯍꯧꯒꯠꯂꯨ ꯀꯔꯤꯅꯣ ꯑꯩ ꯆꯠꯂꯦ ꯑꯩ ꯆꯠꯂꯦ ꯑꯩ ꯆꯠꯂꯦ ꯑꯩ ꯆꯠꯂꯦ ꯀꯅꯥꯅꯣ ꯀꯞꯁꯟꯅꯩꯁꯤꯕꯣ ꯀꯞꯁꯟꯅꯩꯁꯤ ꯀꯅꯥꯅꯣꯅꯦ only 5 minutes tang 5 minutes only 5 minutes 5 minutes lore lore la from thoge la ba कबूतर कौन है कबूतर जेंगन से ला कबूतर जेंगन से अखोई कबूतर में हम जेंगन कबूतर लेंद्रे कोई सिगा कबूतर मैम लेबने जो कबूतर लेरमद्रे हजिकसे आद गिलेरी अमा लेइरे
आदे लेरे कबूतर कबूतर से अमा खत नते मयाम खोसिगदी कबूतर से मयाम लेबने मॉर्निंग की व्यू दुम यंगबिहौरो मयाम मॉर्निंग की व्यू से काबोक दुम नुंगाई ngasiसे नुंसासु जाम कन्ना सादबा मया कंदबा अदुगा पोल्यूशन बुदी हारा कानाद्रेदा अदुम लेरेसिन अदुम किलोमीटर मरी मंगा भाबुई किलोमीटर मरी मंगागी मखा ताखदी उबा फंगदेदा मेक सेंगना फैक्टरी यामबसेना सुमाइन लोय तौरे अयाम मतमदा जीत सलाम लाखोगा कईगिनो मैसेज कथती है वेलकम सलाम मैसेज कथती कईगिनो कबूतर लाइसे उब्रसे कुनू जाम लइए सिगा हाय सुस्मिता हेलो जीत गुड मॉर्निंग खुनू जाम लइए सिगा खुनू से अलोय बनते माई माई दुम लइबनी म्याम लइयो आदा अनी अहुम चारगा लइरे लाइक डन थैंक यू जीत कुइरे उनादबको नुंगाइरिबो मपान ngak थोकलेने हादी बेलकोनी दा ngak थोकलेबने जुम खुदिंगी ऑरेंज कलर की फिरान मैम से जेंगो सिगा नहानवाई राम की मंदिर उद्घाटन तौहिबदोगिनी जुम खुदिंगी येलो कलर की फिराल से वाई चाय नुंगाइरिबो जीत आदिसिगा ब्रिज अमा लइए सिगी खतंग टावर लेबसिगी लेफ्ट साइड गुंबदा अदो ब्रिज तो हनी पोल्यूशन लेबनिना उदे पोल्यूशन का खतंग फ्री होरगदी उइए फ्रूट जोन बुलाई मयाम फ्रूट होंगरो सिगा फ्रूट जाम होंगे कफोई से किलो दा लुपा मरफू खतनी सुस्मिता नुंगाइरिये हाय ओ ऐसे नुंगाइरी जीत उनादबदी कुइरेको कई हिंजांग हाउथदोइनो बारोदा अयुकी चादी थअमनी अनार सु जोले कोमला सु जोले अंगूर असांग बिसेसु थुम्मे यामना जीत लापसे नुंगाइरे nghatang laga wari sanabase kuire wari sanadabako unadaba kuirabane आदि अंगांग से काप के मसे याम लमहेनबा भयानी आदि से नत्रा आदि भैया से याम लमहेनबा भयानी बको हेते तुम होगो लेरा खंगदेनी मसी भैया से अखोइगी मोबाइल ने मथक्तगी तारदी लोरे भैया से तो हाय तो हाय भैया हाय ना जीतना पिक थोंग लिए चागे ना कुइरे उनदबा हाय बको चारो चारो जीत जाम ngana hotnarame barogi ahawbo hinjang leibasidi isana khagna dum thongba natra chatharo yaw hawna chabiro जीत अतोप गेलबी दसु इउदे थबक जाम चिल्लबो येंगो सिगा फेनाइल का दोइदी एचिड का सेना दुम खुलेआम जोली से येंगो इपोंग फोंग केनो दोनेबको मा एचिड मी ममाइदगा हैजल्लगा मीगा सोकपा एचिड तोनेबा दो अखोइरोमददी सिसे फोंगना जोलदे सिगदी दुम साइकल हापापा फोंगना जोले दोना मोइसिगा दुगुंबगी थबकसिसु खरा चांस वांगना थोई हाइगदरा खंगदे अखोइना तोय तोयना ता फंगद्रने कोसोनददी सिगी पोसे फोंगना जोंदबनी भैया
भैया ओ भैया आरुष भैया चेन गए तू तो यो भैया ने मटो ने डांस तो होगा चेन गए भैया से जीतना सुस्मिता ये एलबीसु कया चंद्रे थबक खरा चिल्ले अदुगी होइदा जीत चिल्लगदी कदाइदगी कन तौदोइनो को असिना जामना इम्पोर्टेंट नते संगगदी ngahak lum wari watai saba ngahak dum matam len thokpa nungai thokpa haigada chillagadi kasu ngamba ko nate थबक चिनाबा मतमनी हजिकी मतम से एरोप्लेन पायरे उद्रेको फमोसिगा नंसिगा फमोज अंत फमोया आज नंसिसु जीत पिक थोंग चाथरो हाउना चाथरो दुगा नतोमता लेबगी आइसु जांपुइना जेलरोगे नंसु आइदि नतोमता लेबने थोगे हाइबसु नुंगाइरोएबा नुना आइसु कनो तौजे नंसु नंगी तौजरो एलबी से लोइसल्लगे सु नंग मतोमता ले नुंगाइत्रे मसाइंगी दुम खरा लागा वारी सानरमेबा जीतना नंगी एलबी ngasi khak thengnai adugi changlakpani yam nungai thengnaba thank you जीत नंगना फीडबैक पीबी बसे असिना याम नुंगाइ रे दो आई एलबी से नहाल कइनो अमुख थागेबको अदु थारगा अदुगी ममांगदि याम कुइने थारुद्रे तोइने थाबसु ngamदेबको अदुदि तोइने थाबसु ngamदे दो थाबा मतमदा मिसु जामना कइनो सपोर्ट तौबिद्रगदि सुम नुंगाइते हाइगद्रा खंगदे नाना जीना चंगागा ngahak सपोर्ट तौबि सिसु जाम नुंगाइ रे जीना सुस्मिता हो याये टेक्टर लाइन हो याये कोना मु थेनरसी बाय होरगे होय बाय होरो आइसु केनो तौरगे लोइसल्लगे को ओके थैंक यू मैम पुना मकु बाय होरसी टेक्टर लाइन है मचा तोन टेक्टर लाइन है बा हम तो फमुजे मखा मामा मखु नाइजे फमोया मी पुना मसे अयु की थबक कन चटनै छु जेउ माई माई थबक अयु की थबक कन मतम ने जिसे अद पाइप क्रो मैम जियो क्रो मैम पाइले रे क्रो मैम द ममाम त कखति छु का के आद पाइब तू करी फत्तब लेरम होने क्रो र इगल खंगी ने इगल क्रो र खंग